Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau NIA da thigat hannaba DMCC na taksilakli Mizoram Police na tha asigi taraga mangada state asigi matai oina laiba Saithan Kholdagi AK-47 rifle taruk AK gi maru lising taraga yangkai amadi magazine taraga humdoi fagatkibadugi matangda National Investigation Agency NIA amasung Mizoram Police na makha tana kumna thigat pinaba Delhi Mitai Coordinating Committee DMCC na taksilakli DMCC na thadorokpa cherol amada khulai fagatkiba aduga mari leinana miyoi manga fagatkiba adugi manungda Myanmar da base oiba Chin National Front CNF ki luchingba ama yauri Mizoram Police na mai paknaba chathakiba operation adumangna regional peace and stability da singnarakpa sing phanganba ngamlagani haina Mizoram Police na phongdokpa laikibani Mizoram da khulai fagatkiba simangna haukiba tha kunlom asi mitei gi mathakta landariba Kuki Chin militant singnasu asiguma makhalgi khulai sing sizinari haiba takpani Manipur da Chin Kuki militant sing asina masana sajaba ugi nongmai paiba nate matang asida Manipur miyamna Indian intelligence ki mafamda hangningbadi Kuki militant sing na pariba phaba makhalgi kusukulai sing asi kadaidagi no haibasini maramdi makhoina pariba nongmai sing asi Manipur police tagi lut tawkiba nongmai nate maram asina Mizoram da handak nongmai fagatkiba thogdok adugi matangda NIA amasung Mizoram Police na mapung fan thigat piu hainasu DMCC na taksilakli 1997 dagi hauna Bharat Sarkar amasung NACN-IM anigi marakta ceasefire thamduna Santigi wari satharakrabasu hauzik phaba waroisin purakpa ngamdabadagi ungkhatnaba fibam ama leiringai marak asida ngarang Sagosen numita Dimapurgi Bungram colony da laiba NACN-IM gi General Secretary TH Mubibagi residence da Indo-Naga Peace Talkie Center gi mihut ama oiriba AK Mishra ga information oina wari sanakre wari sanaba aduda NACN-IM gi senior leader BS Atemsu sarukyaki nakalani na informal oina wari sanakiba aduda matam kuina waroisin purakpa ngamdana lairiba Naga Peace Talk asi athubada waroisin puraknabagi matangda khanaki AK Mishra gi Dimapur khongchat asi maru oina Frontier Nagaland Territory isugi matangda mahangna lead tawba delegation amana wari sananaba lakibani Akhanana Naga Peace Process ki damak wari sanaba lakiba natte NACN-IM gi maikaidagidi India government na pukchel sengdabana hauzik fawba peace talk asigi waroisin purakpa ngamdabani haina pendaba wafam kaya phongdoki hairi palom taba matamda khul ngakpa Kuki jo volunteer singbu hundungda laiba tangkhul militant singna faraba matung tamthina fu chairaba matungda thadorakibagi thawong adubu Cotuna condemn tawbaga loinana yaningdaba phongdokre Committee on Tribal Unity Cotuna thadorokpa cherol amada Manipur da thokliba irang asiga Naga furufna neutral oina lei haina phongdoktuna lakiba du ngasi hundung amadi singkap area da Kuki khungakpa singi mathakta mafam aduda leiriba tangkhul militant singna chatharakiba thawong aduna tayonaba ama ohale thawdo asida chenariba mara leiba tangkhul militant sing adu pung 12 gi manungda puthokadabani karigumba pung 12 gi manungda puthoktrabadi maduda tholakpa fafattagi daita hundung amadi singkap area da leiriba tangkhul singna pugadabani haina Cotuna akanba wafam thamlakli state asida hauzik thokliba issue asiga mari lenana ngasi Manipur da leiriba Kuki singi apex body amasung political platform gi mihut marina saba team amana ngasi MHA gi official singa unakre loinana Kuki jo singi oiba separate administration demand tawbaga loinana leiriba issue asigi waroisin ama puraknaba political dialogue chathanaba taksin kre hairi wari sanakiba aduda Ministry of Home Affairs ki maikaidagi interlocutor RK Mishra na lead tawba miyoi anina saba team amana sarugyaki wari sanaba aduda Kuki jo council gi chairman Henley Yanthang Thangletna lead tawba team adugi maikaidagi Kuki jo miyamgi oina Manipur da separate administration pinaba demand tawki loinana issue asi loisinaba political dialogue chathanaba taksin ki haina Kuki jo council gi spokesperson Ginja Bulwal jongna media da phongdokre mangna makata na phongdokhibada Kuki jo community gi maikaidagi lamdam sigi chingi area da laiba miyamgi damak Indian Constitution gi article 239A gi makhada masagi legislature leijaba union territory ama piduna athubada political solution ama puraknaba taksin ki maitai amasung Kuki jo community anigi marakta makhata na hatna sunaba amasung ungkhatnabagi thogdok asi thoktanaba buffer zone asi kahendana thamnaba su taksin ki Kuki jo council amasung MHA gi mihut singa wari sanakiba asi council asigi maikaidagi handakta Churchandpur da Manipur gi governor Ajay Kumar Balaga unakiba dugi matungdani governor gi maikaidagi Manipur da santi thamnaba amasung irang asigi waroisin ama puraknaba Kuki jo council gi maikaidagi cooperation pinaba khanganba su laikhrabani panba yabadi state asida hauzik thokliba irang asigi waroisin
ꯑꯃ ꯄꯨꯔꯛꯅꯕ ꯍꯧꯈꯤꯕ ꯆꯍꯤ 2024ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯗꯦꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁꯤꯟꯗꯨꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ MLAꯁꯤꯡꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕꯅꯤ꯫ ꯎꯅꯕ ꯑꯗꯨꯗ ꯃꯩꯇꯩ MLAꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯑꯁꯤ ꯄꯤꯕ ꯌꯥꯔꯣꯏ, ꯂꯣꯏꯅꯅ ꯁꯦꯟꯇꯔꯒꯁꯨ ꯁꯥꯏꯟ ꯇꯧꯅꯔꯤꯕꯁꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈꯤꯕꯅꯤ꯫